mayambu ahama maktada taram noksari Manipur Storyteller ki channel bu nungsibiduna subscribe tawbirakpagi damak asuki matik hainingai leitana thagatpa phongdoksari aina lizariba wari sing ase entertainment damakta lizaba wari ni wari sing ase true story da based tawba wari sing dagi khangkalaga lizabane masida sokhilan khiba yaruga su mayam nangakpiu aina hauzik lizagadoriba wari ase yamna ngangai oiraba nungna saba tower amagi matangdani nungna saba tower asigi maming Devil Tower kowi Devil Tower hairiba tower ase America gi state ama oiriba New Jersey da khwairigi tamnaba mafam amani sauraba nungna saba tower ase New Jersey da leiba Alpine koba town asigi manakta leirami thainagi matamda tower leiriba mafam asida yumkai amata saramde mafam aduda leiriba umang aduda mayaida lambi amakak phauruga salami adubu ngasidi tower aduna lambi adugi mayaida leiraduna tower dugi oiromda natragana yelomda haiduna mafam adubu ani thona khaidokli mafam aduwaida khundariba mising aduna thajanari madudi tower adu butsingi leifam oiduna leiri maram asina makhoina tower asigi maming asibu Devil Tower haiduna khangnari thaina matamdagi ngasi phawbada tower du leiriba mafam aduwaida yamna nganingai oiraba masung kiningai oiraba thodok kaya ama thokli numidangi matamda tower adugi manakta saluba mi kaya amana yamna kiningai oiraba angangakpa khonjel kaya ama tarame makhoina tower adugi akoibada atopa mi leibra haiduna yengluba matamda su kana amata leiba uramdi kariguma matamda tower adugi thonauda yenguba matamda nupi gi sakta manba budamana koisa salaga leibadu urami adubu khwaidagi kiribadi athengba ahingi matamda nupi amagi saktamna tower adugi mathaktagi lauraduna songtharakpagi khonjel du tatna tarami Devil Tower haiduna khangnariba yengbada phajaraba wanglaba tower asibu kari maramgi kiningai oiraba mungda buttamnaribano thaina tower sida kari thotu thokiba laikhibagi amasung miyamna kari maramgi asuki matik kibano masi khangnabagi dama wari asi mayam taminarasi ingsok lising amaga samapan tarada yumkai phajana saba hiba Charles kobo nupa ama khagna aikhoina huji khangnariba Devil Tower hairiba building asi sakhibani tower asigi mapu aduna su plantation tawba yamna paisa paiba Manuel koba nupa ama khaki oirami tower asida mathon taruk lerami aduga saurangna phutsa mamuk wanglami tower asi yamna wangba maramna mathang makha kabada sizinanaba elevator amaga so lerami nungna saba tower asibu Devil Tower haiduna khangnadringai mamangda Rio Vista haiduna khangnarami tower asi Manuel gi yumdagi khara salaga sarami aduga underground tadel amakhagna yumduga tower aduga samnarami tower asi Manuel na magi nupi gi damak khudul ama oina sakhibani magi nupi dugi maming Harriet korami Manuel na tower asibu saribagi maramdi magi nupi Harriet na wanglaba tower asigi mathakta karaduna New York City gi phajaraba saktamadu uhonnabagi damak oirami adubu nongmadi Harriet na tower asigi mathaktagi yengtharakpa matamda magi nupa Manuel na atopa nupi amaga leminarambadu urami magi nupana atopa nupiga ma khangantabida phattabalisa sale khanglakpadagi ma asuki matik matha saba horoki maram asina mahangna khanthaba tawdana tower adugi mathaktagi songtharaduna sikhirami adugi matungda Manuel na magi nupigi asiba haksangdu tower adugi manakta phumlammi Harriet sikhraba matungda kiningai oiraba thodok kaya ama thokpa horoklami tower asigi akoibada yamna nganingai oiraba musuk muraba leisin kaya ama tholakpa horoklami leisin sing adu mikup khara leiraba matungda yamna nganingai oiba mongda amu mangkhirami kanagumba amana tower adugi manungda karuba matamdasu masak khangdaba saktam amana makhoibu tower adudagi makhada inthage toroklami tower adugi manungdagi angangapa khunjil kaya ama taba amasung akoibada perfume gi nusiraba manam namba horoklami adubu yamna ngaklibadi perfume manam adu Manuel gi nupi Harriet na sijanaramba perfume gi manam duga sap manarami somdadi Manuel di magi nupi du mana maram oiraga sikhibani khanglakpada mathamoi kairami Manuel na khalami tower asi magi nupi gi damak sakhibani adubu magi nupi du sikhrabani na tower asi leibagi mathau tadri maram asina mahana tower asibu thugaiba pamlami mana sugi phamda thabak suriba workers sing adu kawruduna tower asibu mathaktagi tamna tamma thugairakna ba hairami adubu workers sing aduna tower adu mathaktagi thugaiba horakpa matamda yamna nganingai oiba mongda tower adugi mathaktagi tara aduna sirami nganingai oiraba thodok aduna maram oiduna mahangna tower adubu makhatana thugaiba leplami adugi mahutta mahangna tower aduda kathokasin tawda sisinariba elevator adu lawthoklami adugu thong thonau singdu loina thingjalami magi yumga tower aduga phaunariba tanel adusu loina phumjalami
asumna mahangna tower adugi mathakta mi kana amata kakhatpa ngamdanaba honarame adugi matungda mahangna mafam adubu thadoktuna satkirame na Manuel na mafam adu thadoktuna hek satkibaga tower aduda tamnabagi sang hengalame miyamna tower aduda yengubu matamda thonang mapada Manuel gi nupi manba mutki saktama ma uba horoklame tower adugi manakta leiba mising aduna nupi mana lauruduna tower adudagi songthorakpagi khonjeldu tattana taba horoklame asumna miyamna thajanaba horokhi madudi tower aduda tamnariba budadu Manuel gi nupi Harriet ki asiba thawainani maram asina tower asigi manakta mi kana amata sangnaramdi tower asida kiningai oiba mongda tamna yaibadu khanglakpa matamda ingsok 1970 adawaida boot break sanaba heba satanaina khangnaba mising aduna tower adugi manungda sanglami aduga boot break sanarami makoina boot break sanaba matamda tower gi manungda leiba phalang aduda lighting gi oiba maye kaya ama yeklami asumna kiningai oiraba tower asida boot break sanaba horokpadagi miyamna Rio Vista haiduna khangnaramba tower asibu Devil Tower haiduna khangnaba horoklami tower asida boot break ki oiba thoramsing pangthokpa horokpadagi manakta leiba mising aduna tower asibu amukasu thugainaba honarami adubu makoina khudakta leplami maramdi tower du thugaibada yawriba mising adu yamna nganingai oiba mongda makhara tara aduna sirami maduda hinghoba mising adusu makoina yumda halakpa matamda yamna wana siraga leirambadu thengnarami makoina tower adugi sangma maduda solonsilami aduga makhatada mi kana amada sangba yahalamdi makoina yamna thajariba sabadudi athengba ahingi matamda kanagumba amana tower asigi akoibada tunghalaga satpa natragana tunghaladuna gari thoba matamda round 3 lak suragadi makoigi mamangda butki saktamadu thulai asumna tower adugi akoibada round 3 lak tunghaladuna koina saluba mising aduda daw yadaba accident thokpa natragana siba nangali maram asina mafam adwaida leiba mising aduna tower ase sa phangaba mafam mani haiduna thajanarami adum oinamak Devil Tower da tamnabagi wari ase tabada arapa mafamdagi mi kaya amana yengnabagi damak laknarami matam aduda kiningai oiraba thodok kaya ama thoglami ahalbada naha oiriba mi kharana car ama tongaduna Devil Tower adu yengnabagi damak salami makoina mafam aduda tamna yairibadu asengbra sengdabra haibadu khangba pamlami maram asina numidangi matam yosilakpa matamda makoina tower adugi akoibada car du maning haladuna koina thorami round ahum suba phawada makoida kiningai oiba thodok karigumba mata thulamdi adubu makoina round mari hek surokpa matamda gari gi headlight adu amu mutpa amu nganba horoklame adu moinamak makoina makhatana gari adu maning haladuna tower adugi akoibada thorami adubu round 3 lak hek subaga makoina thoriba car adu kanagumba amana control tawba horokhi aduga akoibada horiba upambi amada thomjalami thudugatuda makoi loinamak asogapan nanglami aduga makoi mayamdugi manungda nupi amadi sirami thudugatu thokraba matung sai khara leiraga mi kharna su thajadabadagi athengba hingi matamda tower adugi akoibada maning haladuna salami adubu makoina maning halaga satpa round mari manga surakpa matamda tower adugi thong thonau singaduda kanna thinmagi makhon taba horoklami asumna tamnarakpadagi makoina kiraduna khudakta round koibudu leplami atopa kiningai oiraba thodok amana 2002 hairiba sahi asida thoglami Devil Tower hairiba mafam asida boot break sanaba misingna sanga haladuna laida katpagi thoramsing adu satra kharana tarami makoina mafam aduda salladuna asengbra sengdabra haibadu khangba pamlami ahanbadadi makoida karigumba akiba mata phoramdi asumna satra sing aduna nungmagi athengba hingi matam amada tower adugi manakta salami makoina mafam adu hek yaubaga gari dudagi kumtharami aduga wanglaba tower aduda yenglami matam aduda makoi mayamdugi manungda mamanaba makhangna makoida tamnaba sasinagi haiduna tumina thokirami adubu pungkhai ma phajilaba phawbada mamanaba adu suwan halamdi makoina mamanaba aduda kaidoba yawraba janu haiduna thiba horoglami asumna makoina thirakpana mamanaba aduna yamna nganingai oiba mongda tower adugi manakta leiba pukhi amagi manakta tumina wasungangdabida sabyung aduna lepaga lerami makoina mamanaba adu kauraduna karino nangna tawribadu haiduna hanglami adubu mamanaba aduna kari amata khumlamdi mikubaduda yamna ahuba kanagumba mana lawgi khonjel ama tower adugi manungdagi tholami adugi matungda kwakaya amana pukhi leiriba adugi mathakta koina paiba horoklami thudosing adu ubada makoida akiba phawba horoklami makoina pukhi mapanda lepiba mamanaba adu pura aduna makoina tonoliba car aduda kakhalami aduga khudakta mafam adudagi halami
ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯡꯉꯨꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯁꯥ ꯊꯛ ꯅꯤꯛꯂꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯑꯝꯗꯦ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯦꯡꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯪꯂꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯨꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯈꯣꯏꯗ ꯀꯤꯍꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯒꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗ ꯗꯦꯚꯤꯜ ꯇꯥꯋꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯁꯤꯅ 2016 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯍꯧꯔꯗꯨꯅ ꯗꯦꯚꯤꯜ ꯇꯥꯋꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯇꯥꯋꯔ ꯑꯗꯨ ꯇꯁꯦꯡꯅ ꯇꯝꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯇꯥꯋꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯩꯅ ꯂꯥꯞꯇꯛꯅ ꯂꯦꯞꯄꯗꯨꯅ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯗꯨꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯇꯥꯋꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯅꯤꯡ ꯍꯜꯂꯒ ꯊꯧꯕꯗꯨ 3ꯂꯛ ꯍꯦꯛ ꯁꯨꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯆꯤꯟ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯆꯤꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗꯒꯤ ꯐꯨꯠ 10 ꯂꯥꯞꯄꯒ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯀꯤꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯣꯏꯅ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯑꯃꯨꯛ ꯃꯨꯠꯄ ꯑꯃꯨꯛ ꯉꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯇꯥꯋꯔ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯁꯛꯇꯝ ꯑꯃꯅ ꯕꯤꯜꯗꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯉꯧꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯣꯟꯊꯔꯛꯑꯗꯨꯅ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯃꯕꯨꯛꯇ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯈꯤꯡꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯃꯤꯅ ꯇꯧꯔꯛꯄ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯌꯦꯛꯇꯨ ꯁꯦꯡꯅ ꯐꯖꯅ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯦꯛꯇꯤ ꯌꯥꯝꯅ ꯁꯦꯡꯗꯕꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯑꯗꯨꯅ ꯏꯁ ꯄꯦꯂꯤꯁꯦꯗ ꯑꯦꯚꯦꯅ꯭ꯌꯨ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯔꯣꯌꯦꯜ ꯀ꯭ꯂꯤꯐ ꯗꯤꯅꯔ ꯀꯧꯕ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯗꯨꯅ ꯔꯥꯎꯟ ꯀꯣꯏꯔꯨꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯅꯅꯣ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯑꯃꯠꯇ ꯇꯧꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯗꯦꯚꯤꯜ ꯇꯥꯋꯔꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯃꯁꯨꯡ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯉꯥꯡꯁꯤꯡꯅ ꯕꯨꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯄꯥꯡꯊꯣꯛꯄ ꯍꯦꯂꯣꯋꯤꯟ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯨꯠ ꯕ꯭ꯔꯦꯛ ꯁꯥꯟꯅꯕ ꯃꯤ ꯈꯔꯅ ꯗꯦꯚꯤꯜ ꯇꯥꯋꯔꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯕꯨꯠ ꯕ꯭ꯔꯦꯛꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁꯥ ꯉꯥꯁꯤꯡ ꯍꯥꯠꯂꯗꯨꯅ ꯂꯥꯏꯗ ꯀꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯋꯤꯟ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯨꯠ ꯕ꯭ꯔꯦꯛ ꯁꯥꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯖꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯠꯂꯗꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯁꯥꯇꯥꯟ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗ ꯀꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕꯤ ꯂꯣꯔꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯣꯔꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯚꯦꯟ ꯑꯃꯨꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯗꯨꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯔꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯃꯗꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯉꯗꯨꯅ ꯍꯦꯂꯣꯋꯤꯟ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯨꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯪꯉꯗꯨꯅ ꯂꯣꯔꯥꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯈꯪꯏ ꯍꯥꯏꯔꯛꯑꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯒꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯥꯡꯈꯤꯕꯒꯤ ꯂꯪꯂꯥ ꯂꯪꯖꯟ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯈꯔꯅ ꯗꯦꯚꯤꯜ ꯇꯥꯋꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯗꯨꯅ ꯁꯥꯟꯅꯔꯨꯕ ꯃꯇꯝꯗ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨ ꯏꯅ ꯂꯣꯏꯅ ꯇꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯑꯗꯨꯅ ꯊꯅꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫
पुलिसना थिजनबा मतमदा असिबा हक्चांग अदु लोरानी हाइबा खंबा ngamlami लोरागी हार्ट अमसुंग थिबोंग थिजिनसिंग अदु मतु मतुप का अदुना लोइना सखाइरगा लेरम्मी असुमना बुट ब्रेक सानबा मीसिंग अदुना लोराबु किनेप तोरबा मतुंगदा तमथिना हालदुना सतान हाइरिबा फतबा लाय अदुदा कथोक्लम्मी पुलिसना मफम खुदिमक्ता बुट ब्रेक सानबा मीसिंग अदुबु थिगलम्मी अदुबु फाबदि ngamlamdi थौदोग अदुदगी सही खुदिंगी हेलोविन नुमितकी नुमिदांगदा डेविल टावर हाइरिबा मफम अदुदा लोरागी किनिंगाय ओइरबा मुटकी सक्तम अदुना मसादा इना पुंगतै तैरदुना थोलकपदु थेंनाबा होरकलम्मी